ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯜꯂꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯣꯏꯍꯜꯂꯦ ꯅꯪꯅ ꯉꯁꯤꯗꯤ ꯃꯪꯂꯥꯛꯅꯔꯕ ꯄꯨꯟꯁꯤ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗꯒꯤ ꯁꯨꯡꯂꯥꯞ ꯂꯥꯞꯊꯣꯛꯑꯣꯏ ꯍꯥꯏꯅ ꯑꯗꯨꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯅ ꯅꯐꯝꯗ ꯀꯔꯤ ꯁꯣꯏꯈꯤꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯤꯕ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅꯤ ꯃꯤꯠꯀꯤ ꯄꯤꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯔꯅꯤ ꯅꯨꯡꯁꯤꯔꯤꯌꯦ ꯊꯃꯣꯏꯅꯗꯤ ꯂꯥꯞꯈ꯭ꯔꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯐꯨꯝꯗꯨꯅ ꯊꯝꯂꯒꯦ ꯄꯨꯟꯁꯤꯅ ꯅꯪꯇꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯐꯣꯡꯗꯨꯅ ꯊꯝꯂꯒꯦ ꯏꯆꯥꯕꯨ ꯂꯨꯍꯣꯡꯅꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯏꯄꯥꯅ ꯈꯜꯂꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯣ? ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯇꯥꯗꯅ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯃ ꯁꯣꯏꯗꯅ ꯂꯦꯞꯄꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯗꯒꯤꯁꯨ ꯍꯦꯟꯅ ꯀꯟꯕ ꯉꯝꯃꯦ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯁꯤꯃꯗꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯦ ꯏꯇꯥ ꯂꯩꯕꯥꯛ ꯂꯩ ꯂꯩꯔꯥꯡꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯅꯥꯔꯛ ꯂꯝꯍꯥꯡꯗ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯪꯒꯤ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥꯕꯨ ꯂꯧꯖꯔꯒ ꯉꯁꯤꯗꯒꯤ ꯑꯩꯍꯥꯛꯁꯨ ꯅꯪꯒꯨꯝꯅ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯔꯥꯡ ꯑꯃ ꯑꯣꯏꯖꯒꯦꯀꯣ